ꯄꯨꯝꯅꯃꯛꯇꯗ ꯕꯤꯅꯤꯇꯥꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯝꯖꯔꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯕꯨꯏ ꯃꯥꯏꯕꯅ ꯌꯦꯟꯈꯣꯡ ꯇꯝꯗꯨꯅ ꯃꯤꯌꯥꯝꯗ ꯂꯩꯄꯥꯎ ꯈꯪꯍꯟꯈ꯭ꯔꯦ ꯀꯛꯆꯤꯡ ꯏꯊꯩ ꯈꯣꯡ ꯐꯥꯠꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯤꯐꯨꯇꯔꯦꯠ ꯁꯨꯕ ꯈꯥ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜ 2024 ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯕꯤꯍꯥꯔꯗ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ 15ꯅ ꯂꯥꯏꯀꯠꯅꯔꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯎꯠꯂꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯂꯨꯆꯤꯡꯗꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯇꯝꯅ ꯈꯣꯡꯁꯥꯜꯂꯕ ꯃꯇꯨꯡ ꯀꯪꯂꯥꯗ ꯂꯩꯕ ꯂꯩꯐꯝꯂꯦꯟꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯅ ꯀꯕꯨꯏ ꯃꯥꯏꯕꯅ ꯌꯦꯟꯈꯣꯡ ꯇꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯂꯩꯐꯥꯎ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯇꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯊꯝꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯟꯅꯕ ꯑꯁꯤꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯌꯥꯝꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ 2024 ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯪ ꯆꯤꯛꯄ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯡꯊꯤꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯣ ꯅ꯭ꯌꯨꯃꯥꯏ ꯀꯥꯞ ꯑꯦꯟ ꯄꯤꯗꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯜꯗ꯭ꯔꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ ꯌꯥꯎꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯟꯗ꯭ꯔꯣ ꯁꯨꯒꯨꯅꯨꯒꯤ ꯋꯥꯡꯕ꯭ꯔꯦꯜ ꯑꯃꯗꯤ ꯑꯅꯥꯜ ꯆꯅꯨꯒꯤ ꯖꯒꯣꯏ ꯌꯥꯎꯅ ꯂꯩꯃ ꯖꯒꯣꯏ ꯄꯦꯅꯥ ꯄꯨꯡ ꯆꯣꯂꯣꯝ ꯊꯥꯡ ꯇꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏꯁꯤꯡ ꯎꯠꯈꯤ ꯑꯃꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯣꯠ ꯂꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯁꯤꯟꯗꯨꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯏꯟ ꯕ꯭ꯔꯗꯔꯍꯨꯗ ꯍꯥꯏꯕ ꯊꯤꯝꯗ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯀꯝ ꯃꯦꯔꯥ ꯋꯥ ꯌꯨꯡꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯀꯛꯆꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯂꯥꯏꯀꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕ ꯑꯃꯗꯤ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯆꯤꯡꯗꯒꯤ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯄꯤꯅꯈꯤ ꯂꯣꯏꯅꯅ ꯃꯦꯔꯥ ꯋꯥ ꯌꯨꯡꯗꯨꯅ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯎꯠꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯂꯟꯆꯥꯅ ꯍꯤꯔꯝ ꯀꯌꯥꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯑꯃ ꯁꯦꯝꯂꯒ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩꯔꯦ ꯍꯥꯏꯈꯤ
Union Home Minister na sinduna New Delhi da Maitai Kuki amadi Naga MLA singi marakta Shanti Purana Bawari Chanaki Banongan Baga Kuki Kulai Piper Singh na Impal West District ki Koktuk Kulda Bom amadi Nongmai Sinaduna attack Taurakre attack adu handak Koktukta Kuki Singh na drone Sinaduna attack Chatharaki ba Thaudo adubu ahan boina Tijan Balakiba NIA gi team maduna hankra madung ngarang numidang pung 12 taw matamda Chatharakibani Matam Kuina Nongmai kapna ba lepro matung dangrang dagi amohana Chatharakhiba attack aduda Koktukta leiba khun ngakpa amadi security personnel singi maikai dagi so handuna kapnaki ngarangi thaudo aduda maikai ni gi marakta thoidok pa so pan yawbagi pau phangkhide amromda thaudo thokpamda ahenba security force laktuna makhadana pamdaba thaudo sing thoktana ba ngak senbagi thabak kankhatkre Kaksing gi ipai pu singi matam dagi chathaduna lakpa Kaksing ithei khong phatpagi thorong ngasi Kaksing SG MLA mayang lambam Rameswar yauna miyamna thongni thorongga loyana pangthokre Kaksing ithei committee na sinduna pangthokiba thoramaduda Sengmai Turel gi mathakta sariba dam miyamna Kaksing ithei maru haina khangnariba mafam aduda amaibana laithau toraba tungda dam gi thong thingduna khong phatpagi thoramadu pangthoki khong phatpaduda masing yamlaba miyamna Khongda long khonduna in singduna amadi khut humduna nga su phanaki Kaksing ithei khong phatpagi matangda Kaksing ithei committee gi president Yengkhom Achauna hai ipai po hataktagi Kaksing ithei maru dam semduna amadi khonglam tawduna Kaksing gi lauren yauna Kaksing gi maroiba lokphom sing amadi Kaksing gi khullonari ba lokphom kayada ising piduna lau singu tongnaduna lakli lau panbe yaba matamda Kaksing ithei maru gi dam asi thingduna Kaksing ithei khongda ising tharakduna lau panai laurok matam yorakpada amuk dam gi thong asi thingduna ising thingduna thamlaga lokol da ising thajinabagidama khong thinglamba sing amuk sit nana phatokduna lau lokpada hena khudong chanabagidama khong phatpagi thoramasi ipai pu hatotagi pangthoktuna lakli Kaksing ithei committee na mapungai ba thodang lauduna ithei lokhong asi matam chana Phat Pamadi Tingbagi Tabak Paikatuna Lakli Miyamna Ithai Khong Phat Pasida Ising Laitre Haiduna Khongi Lairai Hogaiduna Yankaiduna Nga Phaba Tingen Tugaiba Khongda Phata Haudi Thadabi Bagi Tabak Tobiganu Khongasi Lomi Kayagi Maru Oikraba Thawaini Pongdoraki Ngasigi Ithai Khong Phatpagi Thoramaduda Saruk Yakiba MLA Mayang Lambam Rameswar na Pongdorakpada Ithai Maru Dagi Lakliba Ithai Khongasi Palel yauna Kaksing amadi Kaksing khullona na lairiba miyamgi lau singu amadi sinana bagi yamna maroiba ising khong amani Kaksing ipai pu singna sigumba khong ama tawduna semlam badanatana matam matang yoiba miyam dai thai khongasna kanaba pinaba thoram sing yatpi duna thambiramba si macha masu oiba khoi yamna mak chauthokchaningai oi ithai khongase bu semgana ba miyangi mihut ama oina Kaksing ithai committee ga kari tawba yai habadu tanaduna thabak paikhatnaba hotnari haiki Sesna project consultant khalaga masi DPR sembagi koi kana chathari aduga palen gi khai gi bam somda da macha ma koina sadana lairwe sing si palen da darkar taba matam na palen da piba Kaksing da darkar taba matam na Kaksing da piba aduga Kaksing gi through da sorai reng bana laiba mafam sing da irrigation gi ising ji yawn ba haibagi masi koi kan hona bani lairiba ithei marugi committee koi gi aka chau amadi bai ram charon makhoi su yaubi raga koina masi amukhanna saukhat par lambi da pusin ba yana na ba lairiba ithei marugi committee asina apa ba achau ba thabak mayam ama tawba ngamna na ba koi punamak punsi la ga anda koi punamak amata oira ga anda Kaksing kendra gi prajada masi ishor ibudau ibendau sina matam laiba khudingda nungaiba yaifaba pina biba oisinu haina ngasi faraba numitida ina ibudau ibendau kurumjari thank you Kaksing Municipal Kaksing gi praja sing yaifana bamadi Kaksing Kaithel chakhotna ba paikhatliba thabak thoram singi manung channa Kaksing Kaithel da nauna saba office counter ngasi haunabi matungina ira thongni bagaloyena sangabagi thoram pangthokre ngasi pangthokiba sangabagi thoram aduga mari leyena Kaksing Municipal Council gi caretaker Chairperson Naurem Sanjit Kumar na phongdorakibada Kaksing Kaithel manungda matam matangi oiba thaudo wathok kaya thokduna lakli
अदुबो मयांगा खुदकी ओइना ताथो तासिन तौगदबा दु चथोक चसिनगी खुदोंग चादबना अवाबा कया मायोकनबना ऑफिस काउंटर असी सही कयागी ममांगदगी सानिंगदुना लाकपनी अदुबो ngasidi काउंसिलर सिगी ऑनरेबल केयरटेकर काउंसिलर सिंह Senior Chief Executive Officer amadi staff singna kanna honaba amadi Kakching Kaithel apunba Imalo Kakching Bazaar Business Welfare Association loyana praja miyamgi matengdagi saba ngamjare makhoibusu councilor sigi maikaidagi thagatpa phangdokjari office ase leirabanina Kaithel asiga mari leinaba Hiram Singh Kaithel asi chakhotnaba pibiningba suggestion sing dukan amadi pafam sing rent fee pibana singbada counter asa lakpiduna tanabiu hauze makidi Kaithel asi Kakching Municipal Council makada leiribani Kaithel asi hena sakhonaba wakhalon thongna losing adu KMC da PBU khunja tarani thogi khanduna ipa ipusingna linglamba Kaithel asi hena sakwan bada praja khudimana tengbang biu haina appeal tawki loina na Manipurgi makha maikagi oina khwaidagi miyam punpham oiriba Kakching Kaithel asi matanga chuna chanaba mawngda sangat sagat biu haina su lengak asigi Chief Minister amadi Mahut Minister gi puning su singsilakki Mahana makata aduna hai hauze Kakching Municipal Council na solid waste management ge paikhatliba thaba asi miyam ge mateng yaudana mai pakpa oithok loi lubanan ba laina tina chelhandaba lamda ama ohenba haibasi isa gi thodangni khanduna miyam na mateng pangbiu miyam tinpham oiriba Kaithel asida lukmai panduna phambiriba imai bel ise chel singna so amot akai singa du mafam jana thambiduna amot akai lakhotpa lakliba gari singda hapiu haina so appeal tawrakhi makhatana councilors na iramdam paikhalak pathabak thoram singda su miyam na su mateng pangbiu haina su appeal tawrakhi mayam ki operation da si adungaba counter du sabang ngamjare patang Kakching Municipal Council di mai gi tawjari madudi hauji akoi Kakching Municipal Council na atam di matung ina tuan ba development kaya amasu paikhat sabak ngamna ba koi honajari amang su Writers Association Kakching na sinduna Manipuri Sairengi numit palan thorang asi representatives of lawyers role Kakching auditorium da pangthokre tharamadu da retired headmaster Moirangtheng Mukunda Singhana thoiba mithunglen Writers Association Kakching president P Nimaina thoram mapu amadi Komla Thabi College ke assistant professor KSS Birohini Devina khanaba mithunglen oina saruk yakhi ngasi gi thorangi manung chana saireng saidin nakhi Writers Association Kakching Yankai Nithoi Surak Pasahi gi thoramda mana pigdaba miyoi singi ming lauthokre mana pinaba khangalaba sing adudi lifetime achievement award na Pukrambam Kunjo Singada Saita Bhushan na Nimai Pukrambam Kavya Bhushan da Yengkhom Bihari Naurem Amuyaima Singa Pandit Achauba Ningsing Manana Naurem Chandramani Sagwaijam Nadia Gold Medal na Imphal dagi Chandra Kumar Singada Writers Association Literature Award na Dr. Nomaitham Pramodini Devi Sangeet Bhushan na Sankritan Phamsakta Hianglamdagi Yaikhom Ibosau Singa Kala Bhushan Khongjom Parvana Khumantham Sundari Devi Imphal da piragani masida nantana recognized certificate of honor singsu lanthoklagani recognized certificate piragabasing adudi Nomaitham Jasumati Devi Ratan Kumar Naurem Moirangtham Tikeni aduga certificate of honor na Paumi ani Wangjam Sanjoy Pokna Pham amadi Joy Chandra Sharma Image Cable TV aduga cultural activist Mayangbam Brajamani Singha Obagai da piragani haina Writers Association Kakching secretary gi cherol amana phongdarakli Kula Women's College Nambolgi Manipuri Department Sinduna College asi conference hall dangasi Manipuri Sairengi numit tharam pangthokre tharamadu da Kula Women's College Nambolgi principal Dr. Wahengbam Robindro Manipuri Department ge head Dr. Nomaitham Joykumar College asi ge IQSC ge coordinator Khulem Napoleon College asi ge hanage head clerk Laisram Kulana
ꯑꯊꯣꯏꯕ ꯃꯤꯇꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯈꯪ-ꯑꯍꯩ ꯀꯌꯥꯅ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡ ꯍꯧꯔꯛꯈꯤꯕꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯅꯅ ꯀꯕꯤ ꯀꯌꯥꯅ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯗꯣꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯑꯇꯩ ꯂꯣꯟ ꯀꯌꯥꯅ ꯌꯥꯟꯁꯤꯟꯗꯨꯅ ꯃꯥꯡꯊꯔꯨꯔꯦ ꯑꯗꯨꯕꯨ ꯅꯧꯅ ꯍꯤꯡꯒꯠꯂꯛꯇꯨꯅ ꯂꯣꯟ ꯑꯁꯤ ꯆꯥꯎꯈꯠꯂꯛꯂꯦ ꯂꯣꯟ ꯑꯁꯤꯅ ꯏꯕ ꯁꯩꯔꯦꯡ ꯀꯌꯥ ꯄꯥꯗꯨꯅ ꯂꯣꯟ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡ ꯆꯥꯎꯈꯠꯅꯕ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯂꯥꯡꯃꯩꯗꯣꯡ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟ LDU ꯂꯥꯡꯃꯩꯗꯣꯡ ꯂꯤꯡꯈꯠꯈꯤꯕꯒꯤ 68 ꯁꯨꯕ ꯃꯄꯧ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯡꯃꯩꯗꯣꯡ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯏꯝꯐꯥꯜꯒ ꯈꯨꯠꯁꯝꯅꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ 73 ꯁꯨꯕ ꯈꯥ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥ ꯐꯦꯁꯇꯤꯚꯦꯜ 2024 ꯁꯨ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤ ꯏꯝꯐꯥꯜꯒꯤ ꯔꯤꯇꯥꯌꯔ ꯗꯤꯔꯦꯛꯇꯔ ꯂꯥꯏꯃꯌꯨꯡ ꯎꯄꯦꯟꯗ꯭ꯔ ꯁꯔꯃꯅ ꯆꯤꯞ ꯒꯦꯁ ꯂꯥꯡꯃꯩꯗꯣꯡ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯗꯣꯛꯇꯔ ꯌꯨꯝꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯊꯧꯔꯝ ꯃꯄꯨ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔ ꯏꯝꯐꯥꯜꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯜ ꯕ꯭ꯔꯖꯃꯣꯍꯟꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ LDUꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯦꯝꯕꯔꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯃꯗꯤ ꯃꯤꯅꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ 73 ꯁꯨꯕ ꯈꯥ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥ ꯐꯦꯁꯇꯤꯚꯦꯜ 2024ꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯚꯦꯅꯔ ꯑꯃ ꯐꯣꯡꯈꯤ ꯊꯥ ꯑꯁꯤ 19 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯗ꯭ꯔꯥꯃꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞ 12ꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯒꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯡꯃꯩꯗꯣꯡ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ MA ꯐꯥꯔꯁ ꯀ꯭ꯂꯥꯁ ꯍꯥꯏꯕ ꯄ꯭ꯂꯦ ꯑꯁꯤ ꯑꯦꯛꯖꯤꯕꯤꯁꯟ ꯁꯣ ꯑꯣꯏꯅ ꯎꯠꯀꯅꯤ ꯍꯥꯏꯔꯤ Hianglam Handloom Cluster gi Khangalaba Fishabi Singda Hianglam Esige MLA Dr. Y. Rajesh Amadi District Handloom and Textiles na Phisa Kolamadi Phi Shabada Sangba Tongan Tongama Polam Sing Yenthokre Phisa Kolamadi Phi Shabada Sangba Potlam Sing Yenthokpagi Thoramadu Director of Handloom and Textile Makada Pangthokibani Langmaidong the Laiba MLA Rajesh Sang Mayum da Pangthokpa Thoramaduda MLA Radesham Waikong Jila Parishaki XZP CS Indrajamadi Handloom and Textile Kaksingi Project Director W. Bijective Yauna Maruiba Mui Kiana Saruk Yaki Tharamga Marilena MLA Radeshamna Nupi Singbu Sentok Lambile Henduda Mipal Tang Dabamadi Semilon Pagahandagi Pandam da Pangtok Patharamasi Hianglam Handloom Cluster Yoinadi Ahan Bani Makadana so Pangtokuna Cluster Asi Makada Leba Pisabilishing Amada Tongan Tonga Makana Basing Pinaba Honari Maramasna Pisabising Nasu Asigumba Lengana Piri Bakana Basibunium Zumna Sizinaduna Kanaba Lobi Yoho Haiki Equal access, equal opportunity haiba hiramda thasi kuntramathoi phawba chathagdaba taratare suba fortnight barrier free campaign 2024 ngasi Chera Court Complex da hawdokre Handicap Development ISD Foundation Manipur sinuna pangthokpa campaign hawdokpagi thoramadu Yungkham Roder, District and Session Judge Impal West, Ningthaujam Lalaima, District and Session Judge Impal East, Assam Tarun Kumari Devi, Chief Judicial Magistrate Impal West Amadi, Sorokhaibam Sadananda, Chief Judicial Magistrate Impal East, and Tarama Pusingoina Sarugyaki. Taranga Marilena Impal West District and Session Judge Yungkham Roder na Hai, Sahitara Resumna Sikumba campaign ama Letun Zataraglibasi ISD Foundation ki dedication adunani, Masigdama ISD Foundation bo, Hainingai Letana Tagali. WISO gi survey amagi matungina Prithibida Lairiba Mioiba Singi Manungda Chada Tara Mangadi Tongan Tongamba disability gi makhal kaya na kudong chadaba kaya mayok na hali haina Palli Masigi Manungda Indiana Chada Ani Oiri Adubo Hariba percentage asi Helamba Yai Haina Panari Disabled Sing Tenariba Waba Si Norman Pasama Dagi Saru Ohumari Hena Kudong Chadaba Tenari Hauzik Lengaki Ariba Building Singna Singbada disabled sing assess tobada kudong chadaba ngasi so dumak mayoknari adubo anoba act and rule gi matungina nauna sangga saglali basingdadi accessible oina ba honarakpa thengnare phongdokhi the government office to verify the services to the access to the technology scheme as well to understand the similarly mindset society mindset I think that some form of discrimination filter the objective is to hide the discrimination to recognize techniques. Tha asigi kuntramathoi phawba chathagadaba campaign asigi matangda ISD Foundation Secretary General Dr. Laisram Binana hai hauzik disabled singa thengnariba
barrier-sing haibadi physical, social, attitude, transportation, communication barrier kharato oirabasu lokthokduna sep oina satpa ngamnanabagi pandamda campaign asi pangthokpani mamangda sulenga ki department singaloina thoram kaya pangthokre adubu barrier-sing asigi ahongba kaya uba phanglaktabasina maram oiraga handaki campaign asida department singda sangduna thoram asi pangthokna leiriba barrier-sing asi kharato oirabasu ahongba pura hananabagi pandamda amaga loinana campaign asi chathagani phongdokhi ngasigi thoramgi thoram mapusingna 17 fortnight barrier free campaign 2020 phogi poster amadi leaflet su phongki Maitai Laibak Apunba Marupna Siduna Maudramanga Suba Mera Thabum Mifam ngasi Kalsing District ki Kalsing Khunau Mayalambam Apokpa Lining Kolda Pangthokre Thoramadu Ahal Tarani Thoi Apokpa Marup Hauna Sang Hilakandigi Miyeng Makhada Pangthokhibani Thoramadu da Social Worker M Binod Thauksang Masa Kalsing Khunau ki President M Kunjabi Hari Kalsing Khunau ki Ningthau M Ibohal amadi Sanapati M Daza yauna Maroiba Miyoy Kyana Saruyaki Thoranga Marilena Social Worker M Binod na Manipur ki Hawkiba History Sing Narubada Maitai Singna Unity Wat Padagay Koyasi Tongan Tonga Matamda Mikha Ponduna Lake Hibasi Mipung Kudimag na Kangnaraba Wapa Amani Maramasina Ngasi Lamdamasta Toliba Lana si Sumai Pake Hirabadi Maitai Purubasi Amato Inamatam Chupada Lem Inabasi Yamna Matautai Maramasina Maitai Masal Marakta Lusingbo Ining Bakayana Ayayoiba Group Sing Sangatuna Lairibasi Amato Ina Punsunaba Ayayoiba Wakalona si Tadok Lasi Matamaduda Maitai Hiba Purubasi Amato Ina Punsinduna Malemda Mangzil Taba Puro Ama Oigani Amadi Manipur Yapun Basaktam Zu Matam Pumbada Ngakuna Tambangangani Haiki Ngasi Apokpa Marup na Harol Thausilu Barak Tampak Kasana Sinduna Maudra Manga Suba Apokpa Marup Mera Thabum Mifam Joypur Kanakpur Kasada Pangthokre Ayupung Nipa Makai Tabada Lukipura Laisram Balana Ichu Piral Jingkhatki Tungda Thaugalisa Satuna Mapubu Saithajaraba Tungda Miyam Puna Mera Cheng Haiba Amadi Punsirol Nibagi Thoram Chathaki Thorangi Manung Chana Maitai Ahalsingna Kwaktanba Haiba Wahi Sinaramli Bagi Matangda Laisram Bala Lukipuran Mera Mifam Maitai Ekoida Karigi Maru Oiribano Haiba Hiramda Sinam Mani Mohon Mera Men Tongba Masung Mera Sagol Kangze Haiba Hiramda Laisram Gorani Tai Loyana Sanamahi Pingo Set Pamasung Apok Palaining Anigi Kenaba Haiba Hiramda Larilakpam Bidyana Masa Masayo Eba Wapang Pondona Duna Thoramadu Singlemna Loisinki Bharat Sarkar के Ministry of Culture की Culture and Function and Production Grant Scheme की मखादा थौबाल District की नेप्रा Company मखाले कायद लाइबा The Academy for Cultural Resources and Training ACRT न सिंधुना नुमित कुंथ्रानी चथरक पानी त्याई दुमेल की workshop कम production न सिलो सिंक्रे नेप्रा Company मखाले काय Community Hall द पांथोक पा workshop लो सिंबली थरमदुदा थौबाल District Congress Committee की Secretary युमनाम बसंता संघ कला भवन हेरो की President मयंग बम इबोयाइमा न संकृतन संघ टेक्संग गुरु सोइबम Kulamasong Sangnai Rabapungi Guru Ding Tausam Angangna Matang Sina Taronga Toba Mitong Taramapu Amasong Akana Mitong in a Sarugyaki Tarongi Saramoina ACRT na Sinduna Thomas Suna Satarakpa Nitai Dumelgit Production Sumiam the Utki Taronga Marilena Wangang Bada ACRT Secretary Sagol Sam Singajina High Natsang Kritangi Masamo Ribama Sung Yamna Maru Ribani Tai Dumelasi Amo Hinga Handuna Miamda Mukna Honana Unabagi Pandamda Workshop Asi Pangtokpani Dumel Mari Laibagi Manungda Miamna Pakna Ujage Singe Haibangamdaba Dumel Ahungi Manungda Nitai Dumel Asiso Amani Masi Matam Sangba Kaktanatana Artist Masing Amadi Masak Matum Yamna Sangbana Pangtokpa Pakna Ngamnade Masi Artist Oriba Singna Pauba Yengba Pangnade Loinana Yamna Luba Maramna Uliba Artist Sing the Pauba Pakat Papauna Ribani Asigumba Tangma Makalgi Dumela Si Hingahan Bamadi Miam the Uning Bagya Pamba do Labadagi Project Asitobani Haiki Ngasigi Taramadudana Sankitangi Masak Naiba Mui Kiamna Saruk Yaki Aligarh Muslim University Alumni Association of Manipur AMU-AAM na Sinduna University Asibuling Kalamba Said Ahmad Khan Buning Singbo ina ngasi Sunset Day 2020 Pogi Thoram Lilong Mairen Kun ITI Road Talaiba Sadabana Mantapta Pangthokre Reconnect, Reminisce and Rejoice Habiram Dama Sangnaiba Miyoi Kiana President Member Oina Sarugyaduna Pangthokpa Thoram Madugi Nungi Warol Pibada Association General Secretary MB Nasiruddin Sahana Hai
Education yang tongan hiram kayada mangjil thana thabak toramba Saset Ahmad Khan gi wakhalon miyamna tamjaningai oi mahakpu ningsing bagaloyena education gi lamde hena zakhona bagi wakhalonda Alumni Association asina thoramasi pangthokpani Association asina lamdamasi tongan makhul kayada education awareness amadi legal awareness yang tongan thabak thorang tuna lagli masida natana later lairaba angang kaya su free education piduna matik chaba miyoy amamam ohenaba honari mahitamba haibasidi tangai fadana tawdaba yadraba thaudang amani Islamic education aloyena general education su puna chaminaba mathau tai maramasna association sa paikhalakliba thabak thoram singda miyana support tawbiyo haiki Association President Muhammad Bariyazuddin Shahana Phongdorakibada Asigumba University asida mahi tamnanabagi entrance test tawbagi center ama leiba amadi tunggi mirol oirakadoriba mahiroi singbu amadi alumni asibu lamjing lamtak pinaba counseling center ama hangdokpa mathau tai maramasna aikoi khudimagna amate oina thorang lominasi haiki Tharamadui Saramoina University asidagi mahigi mangal panglaklaga Chatliba sahi asida government service panglaklaba miyoi mangada momento pidunai kai khumnabasu utki Guru Gulapi na Sankirtan Academy na sinduna nominini chubna tatarakpa kuntra mathai suba Guru Kirtan Seva Festival of na Sankirtan ngasi loisingkre kwa kaithal ngana pithong mapal da leiba academy asigi founder Guru Lema Popam Lakpati gi yumda pangthokiba festival loisembagi thoramaduda Sunanda Thokchom Secretary MSKA Arambam Tombino Devi Sanginata Award amadi Laipubam Bino Devi Sanginata Award na thoiba mitunglen thoramapu amadi akhanaba mitunglen oina sarugyaki loisembagi thoramaduda nupi kanloki top na Sankirtan utki bagaloyena laikhidraba Guru Singh Famda highlight kadunai kai khumnabasu utki Numinini sumna tathagadaba Food and Arts Exhibition ngasi changangai usekonda leiba Chakhom Restaurant da hodokre exhibition duga marilena Chakhom gi owner Nikes Asem na phongdorakpada ngasi pantholeba exhibition asi Food and Arts Exhibition Season 1 haina mingthonduna pangthokpani exhibition asi maroina Manipurda leriba society asigi artist singna painter amadi folk music ta collaborate tawraga exhibition asi chinjabani haina phongdokki Youth of Manipur gi thomi ahum lengak na phajinduna thamliba do athuba matamda thadoraktaba tarabadi mama oibi singna kanba khongjang changsilagani haina salaya punba nupi lop sanula na lengakta akanba wafam thamlakli hiramasiga marilena ngasi Manipur Press Club ta pangthokiba pawgi miphamada sanula ngi general secretary akoijam santina hai activist malem thongamna kuki jot Taragi mathakta lengan excel lokhatlu haina akaknaba matam thaduna thabak oina panthoktrabadi masa mathanta sijabagi khongjang changsilagani haina laukthokibagi matung inna mahakpu police na phajinkhibagi thawongi mayokta Youth of Manipur na khongjang changsiluba du malem thongam gi khongjang adubu sogotli haibina singba maral kaya pisinduna makhoi ahumbu phajinduna thambasi mama oibi singna yaningde loinana ngasi sanulangi masa loisangi oina Mipa ama pangthokpa galoyena phajin kiba Youth of Manipur gi thomi ahum athuba matamda lengana thadotaba tarabadi lamdamasi mama oibising loyena kanba khongjang changsinaba warep lore Youth of Manipur gi sa singna lengakta kholaw khara lawba haibasi misam miyamgi hakni makoina lenga ki loisang mai tharuba amadi thugairuba nate miyangi masin menaba thabak lenga na hona biganu luchingba haibasidi miyangi wakat tagadabani Youth of Manipur gi sa singna ngasi phawba lebak kainaba thabak amata tawkhidri lamdam asibu ingta pahanjilak na bidamakta lengakta pendaba kholaw lawbatani maramasna mama oibising wafam asi lenga na thawairaktrabadi manung mapal naidaba wafam kaya thamlakpa yai hojik lamdam asigi miyam asi maithakta phamlibani haibasi lenga na kaudaba phagani phongdokki Mai bui ba kumba mai lagi hajan ba kumba persakan kau kaya nasi sadar Tanzania ini anak pergi pandem ni angang nasi atau satu kilo nak dapat targa ni kau mama Manipur ni ba kau ipung kau lima puluh kau lima mama bisina akan bangkok tang kita kena hai nasi sanulang ni fiat ni
Haurakliba nahasingbu masa mau phaba Loktak Pat pu nungsiba amadi environment nungsiba mioi amamam oina pandamda Stop Plastic Pollution Sep Loktak haiba thimda kilometer 32 sangba lamjen Loktak Run Man 2024 NISBC Loktak amadi Youth Development Association ningthaukhongna khusamna sinduna ningthaukhongda ngasi pangthokre lamjen adu centra dagi horaga ningthaukhong high secondary school phauba zen khiba lamjen adu kumbi SC MLA Sanasam Premchandra amadi Loktak Development Authority LDA gi chairman Moirang Asni Kumana Lamthaki Lamjeloi Cham Humpu Hamilton Saruyaki Lamjan Adu Ningthokong Higher Secondary da Lamjan Adugi Lamthongpam Oibagaloyana Makong Mathang Tarabasing Damana Matum Pibagi Thoramso Pangthoki MLA Sanasam Premchandra Mioy Badanatana Lamlaki Sauce Kasu Loktak Pat Sakaduna Hingli Maramas Naikoi Kudimona Loktak Pat Punungshina Kanaba Honaminaba Matautai Haiki LDA gi chairman Murangthem Asni Kumana Phongdokibada Loktak Pat haibasi Manipuri Puari gatana thanaba yadraba pat amani Loktak Pat kanba haibasi lenga khaktana ngamloi aikoi khudingi thodang changi maramasna Loktak Pat kanaba wakhal taminaba mahi loisang chingdasu awareness pangthokpa haure haiki Khwai maruna ngasi mak akoi rally pangthok ka run for Loktak na ngasi nitong youth club amana koi YDN siliba se yamna matam mafam sai tasmai to naha mayam ko yoksila kanda Loktak asi kannana batungi ngasi yamasung tungi rol kannana koi puna hona minasi adu Loktak asi kannana ba hona matam da soida sumai pakne bagi thajaba doi thamjage myang sapoko lena Kanglai Pang News Tengbang Loop KNTL na lamdamasi awana taraba kanala jadraba madi tongan mahiram kayada mateng pangduna lakpagi saro moina hojik tholiba kuki singna maitai dalandarak padagi maitai khun sing ngakliba khun ngakpa village volunteer sing tengbang pibagi makha tarak boina mafam anida chana thangna polam sing mateng pangkhre mateng pangbaduga mari rena KNTL gi vice president Arambam Bedana leimana hai tongan ba wakhala manaba sing punsin naduna semba KNTL na awana taraba madi khudong chadaba kayada ngamangamba mateng pangduna ngasi phawba lakli hawkiba sahi lesingani kulumdagi me ahumdagi kuki terrorist singna maitai singda landarak padagi ramdamasi bukai kidana ba haiduna iraisa kayana awana kaya mayoknaduna maitagi khul singakli khulngak pasinga thenari ba waba singkhrada oirabasu menkapangam na ba madi makhoi ba puning wakal thawapa oina hairo kendragi manung chana lairiba Ingang Lokta Khungak to Lairiba Village Volunteer Sing Amadi Yaithibi Local de Lairiba Village Volunteer Sing Chan Thangnaba Cheng Hawaiian Sing Mapolam Kaya Si Mateng Pangbani Makhata na su tongan tonga Maikai de Lairiba Khungak Pasing Dasu Leptona Mateng Pangnaba Hona Kigani Phongdoki Tengbang Khongsa Duda KNTL Gis Haikom AB Maitai General Secretary Rose Maibam Publicity Secretary Amadi Marueba KNTL Gi Thongni Sing Susaru Yaki Universal Friendship Organization UFO Impal East Headquarter No. 1 Lang Thabal Kunja Battalion gi Masa Sanglen Oriba Maitai Huyal Langlon Sintam Sanglen Sajal Academy UFO Kawana Mairapam Branch gi Tarani Palak Suba Mapo Kuman Thorong asi Achamba Thorong Magloina Pangthokre Thoramaduga Marilena UFO gi Vice President Sana Parihal Bu Iputo Pakhang Bayak Pamaleng gi Piran Chingkatuna Pangthoki Thoramaduda UFO gi Chief Instructor Nomaitem Bijoy General Secretary Singh Commander Singh Amadi UFO gi member Saruk Yaki Milal Asama di Mai Pagi Lamjing Makada Yakairo Lob NGO Chingdong Lekai na Sinduna Nipumatay Suba Maitay Mek Tambitagpi Bagi Thoram Hodokre Thoramaduda Huirem Rajen Seram Herajit President Milan Thangjam Projen President Maipa Nongtombam Binod Education Secretary Milan Asama Dais da Pangki Thorangi Wahodo Piradona Ningomba Monos Kumana Aikoi Imalo namasong Mayak Asia Sam Sarkar na Ayaba Pirakpasi Aikoi Yamna Sauthosaningay Amani Aduna Aikoi Punamagna Maitay Mayak Asit Tamnabo Hona Minasi Haiki Seram Herajina Haiki Bada Aikoi Asamda Maitai Amoina Pokcharubaga Mahi Yale Haina Kanjai Aikoi Imalo namasong Mayak Asibo Asamda Tungkoina Marata na Lehoragani Aduna Aikoi Punamagna Maitai Mayak Tamnabo Hona Minasi Haiki Ngasigi Tharamaduda Huirem Kamal Babu Karam Nilan Kumar Hayam Bantino Singba Saruk Yaki Manipur Tholi Bairang Asida Ireba Kidama Katokraba Athoba Thobi Singya Pamda Haikaleka Tamba Thora Ama Moirang Apun Bamera Paibi Imalo Mampil Mama Singi Machapun Balo Mamal Bisnupur District Manipur Sanura Lamjing Lo Masal Bisnupur
District BBF Sendra Road na kusan sinduna Lokta Hubidak Pat Moirang Sendra Road tangasi pangthokre Moirang Kendra ge MLA Thongam Santi Masal gi ko convener Thokjom Rajeshwari Mamal gi chairman Joiribi Mampil gi president Konjengbam Padmo amadi atai thomi sing tongan tongan pham kya dai lakpa mioi kyana iraiba ki dama thawai kat kraba thoba sing pham dai ka lekat tangki Mampil gi president Konjengbam Padmo na phongdoki beda Manipur da hoje tholi beirang asta maitai sing na kuki sing da lal horudri kuki sing na horak laga ichanga thokna ba hona jaba khaktani aduga khulnga na ba hona bada maitai gi athauba kaya thawai kat kre masida maitai na su lal horak lagadi jun 19 dagi hena sathi ba ihau lak pasu yai maramasna pali balenga na tholi beirang ase athuba matamda waroshin purakna ba hona biyo haike Manipur Campaign for Peace Worldwide Malengi Thakta Thailand gi Phuket da pangtholagani haina One Consciousness Foundation na phongdorakli Hiramasi gamari leina ngasi Manipur Press Club ta pangthokpa pawgi miphamada Consciousness Foundation gi Director El Basanta Sharma na hai masamo phaba tinjang kaijang daba mapangang kanba citizen ama Manipur dagi puthokpa haiba pandamda ngasi dagi sahi ohumlongi mamang dagi thabak tawduna lakpani meditation yoga amadi haksel gi kanglon kya gi matangda lamdam asigi ching amadi tamge miyamda khanganba honaduna lakli adubu hawkiba sahi lisingani kulumdagi me ahumdagi lamdam asigi mayon asi maikai amada lakpadagi foundation asigi mayon so hongduna lamdamasta santi prona bagi thosel thorang paikhan bagi matangda tongan tongan ba well wisher sing tanaduna foundation sa yariba tongan tongan ba art form singi artists sing basing asina culture amadi spiritual gi maikai da santi prona bagi campaign ama chai asigi September 13 dagi hodokibani campaign asi prithvi gi mafam sin thungna Chathanabagi Panda ama Thambana Thasagi Horaga Makataba campaign Chathanaba Oina North East State Singda Pangtok Labatungda Lemhoriba India State Singda Su Chathanaba Tharang Tore Masigi Matung International Thakta Ahanba International Campaign Oina Thailand gi Phuket ta Pangtok Naba External Affairs Amadi Thailand da leriba India gi ambassador ga su pau phaunare masigi matung Cambodia Indonesia amadi Myanmar da mathang pangtok naba honagani lamdama sa tongan tongan ba kaya na Manipur da shanti prong naba honari basta su foundation gi maikai dagi su angamba level gi peace prong naba message adu piminasi habegi wakhalonda campaign si chathabani phongdoki Magna Makata Raduna Hai Lamdamasa Peace Prog Nabagi Pandam da Hodoliba campaigners da Paliba N Biren Lusing Balengana Achoba Mateng Pangbiba Sigdama Chief Minister N Biren Bu Haininga Letana Thagali Amadi Lamdamasi Tongan Tonga Hiram Kada Leriba Sing Mipung Kuding Makpusu Thagalpa Pongdoki अखोगी इंडिविजुअल मैम से पुला का तौरगदी हुजिक सरकार मतोंदा सिना थोपा नत्रगा मियोय का खर खतदा सिना थोगा शांति पुरबोय शांति से ट्रू डायलॉग तौगदबनी हाइबो हमसा को चेना थाजब थमजबो लोदना मदुगी पादम मदुदा चमसिनजबा अखोगी पीस की मिशन कैंपेन हमने पुना पाथोक जगलोरुसी Bihar ge Siwan Charanama so Patna district sing da hu senba yu thaklu badagi mioi kunmanga hena punsi kanana ba tongan ba hospital sing da kan lan thengnari haina police officer sing na phongdokli Siwanama sung Charan district sing da di hanana mioi tarani pa lekhidre hu senba yu thaklu badagi oiragli ba thaudoki maram da thigana ba Bihar se minister Nitish Kumar na mari leina ba authority sing da khangan kre opposition party sing da maran sizili hairi Nitish Kumar ga mena sahi ni pang yomang dagi yu yon ba madi thakpa thingduna lakle dubo opposition party Singna criticize tawduna lakli hairi Charam Range DIG Nitish Kumar na haikibada Chiwan district ki Magar amasung Auria panchayat singda hu senba yu thaklu badagi sikhiba migi masing kunchukre Ibrahim area da su mioi mari sikhi Siwan amasung Charan district ani asi DIG Charan Range ki jurisdiction gi manung da laibani better treatment gi damak mioi tare khakti Patna Medical College amasung hospital da refer tawkre asiba haksang sanga dugi tangdang mamaram khangdokna ba amadi postmortem tawna bagi damak thakre Hairi Hojare bada maroya pa mukana pijari Mera ho song bagi thoram pangthokre kabui mai bana yan khong tamduna miyamda laipau khangan kre Kaksing ithai khong phat bagi thoram pangthokre Nipu Tare Suba Kha Manipur Drama Festival 2024 ngasidagi haudokre.
Loinana Bihar hu zenba yu thaglubadagi mioi 19 sikre 15 na laikanari. Ngasigidi paudam pijaba matang solution jari miyeng tabiri basing bu amukana kurumjari.